Kuki Inpe Amit Shah unaba yaude. Kuki singi yamna chawba body ama oiriba Kuki Inpe Manipur ge IPR ge chairol amana state asida leiriba digital media amade media housing na Kuki Inpe Manipur ITLF Kotu Zomi Council Hill Tribal Council na Union Home Minister ga unagani haidiba sida Kuki Inpe Manipur khangba leite unagadoriba sida su yaude irang asida Manipur medila manipulation amade political encourage tawbani haina phongdorok le sinmi singna hundok lamba truck taruk lokhat khre ngasi su makhata na itham moirang purel dan ongmai kapsilak khre ngarang Imphal East District ki mafaudam police ki manung sanba laingoi pekpa sinmi singda Kuki militant singna nongmai kapsilak padage lanjena rakpaga loina na sinmi singna thamlamba truck taruk ngasi security force ki team amana asoi angam yaudana lokthokre ha ire Kuki militant singi thawong condemn tawrakle Kuki militant sing ngasi iril turel ge dolai thabi dam mapada hu chelaba thauthi haitaraktuna mitai khunja sing da satharagli ba hingsa yai tambagi thawong kokomi na kan ba mong da condemn tawkhre kokomi na thadorok pa cherol amada Kuki terrorist sing na ngarang naga sing na namna taba moirang purel amade tumulok area da chathagi ba thawong yaning da ba phongdok pagaloina na ngasi iril turel ge dolai thabi dam area da hu chelaba thauthi haithaduna mitai khunja sing da satharaki ba tamthiraba thawong akan ba mong da condemn tawe haukiba tha ni asida Kuki narco terrorist sing na satharaki ba attack sing da micham ko nipan laikhidre Kuki sing na satharagli ba thawong asigi matang da kokomi na UN body sing ga mari laina ba sing amade malem gi community gi pungning sing sille loina na ngasi iril turel da thauthi haithaduna mitai sing de attack satha ba da chena ba Kuki militant sing gi mathakta Athuba da matik saba sairak lakhut ka da vani haina mari laina basing da taksil lagle